ꯏꯟꯈꯠꯂꯛꯄ ꯃꯊꯣꯠ ꯀꯥꯔꯛꯄ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯂꯩꯁꯅꯥ ꯗꯦꯡ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤ꯫ ꯃꯁꯛ ꯃꯇꯧ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯌꯥꯝꯒꯤ ꯀꯂꯛꯅꯐꯝ ꯑꯣꯏ꯫ ꯁꯤꯂꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥ, ꯂꯩꯁꯅꯥ ꯑꯃꯗꯤ ꯉꯥꯟꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ꯫ ꯁꯤꯂꯥꯅ, "ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ? ꯅꯄꯥꯒ ꯍꯥꯟꯅ ꯇꯥꯟꯅꯈꯤꯁꯤꯀꯣ." "ꯈꯪꯗꯦ, ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯃꯤ ꯏꯃꯥꯟꯅꯕꯤꯉꯩꯗꯤ ꯇꯦꯟ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯂꯣꯏ ꯄꯥꯏꯅꯈ꯭ꯔꯕꯅꯦ." ꯁꯤꯂꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯕꯦꯝꯃ, ꯆꯠꯂꯣ, ꯂꯥꯏꯔꯤꯛꯇꯣ ꯇꯧꯊꯣꯛꯎꯔꯣꯕ, ꯃꯃꯥ ꯁꯣꯏꯗꯅ ꯂꯩꯕꯤꯔꯒꯦ." "ꯑꯁꯦꯡꯕꯩꯔꯣ ꯃꯃꯥ?" "ꯍꯣꯏꯅꯦ, ꯑꯁꯦꯡꯕꯩꯅꯦ." ꯂꯩꯁꯅꯥ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯗꯨꯅ, "ꯃꯃꯥ ꯅꯨꯡꯁꯤꯕꯤ, ꯊꯦꯡꯛꯌꯨ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯔꯨꯒꯦꯀꯣ." ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯩꯁꯅꯥꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯍꯥꯟꯕ ꯃꯆꯥ ꯑꯣꯏꯈꯤꯕꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯀꯦꯅ ꯌꯣꯛꯂꯕꯁꯨ ꯃꯃꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ꯫ ꯁꯤꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯂꯥꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯩꯅꯣꯝꯃꯇ ꯍꯥꯏꯒꯦ." ꯅꯤꯡꯊꯦꯝꯅ, "ꯀꯩꯗꯧꯔꯦ ꯑꯝꯃꯣ?" "ꯅꯆꯥꯅꯨꯄꯤꯅ ꯃꯣꯕꯥꯏꯜ ꯑꯝꯇ ꯂꯩꯕꯤꯌꯣꯌꯦ꯫ ꯃꯃꯥꯟꯅꯕꯤꯉꯩꯗꯤ ꯂꯣꯏ ꯄꯥꯏꯅꯔꯦ, ꯑꯩꯈꯛ ꯄꯥꯏꯗꯦ, ꯃꯥꯏꯁꯨ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" "ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯑꯃ ꯂꯩꯕꯤꯔꯒꯦꯅ." "ꯍꯣꯏꯁꯦ, ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯊꯤꯟꯅꯕ ꯇꯧꯔꯝꯃꯒꯦ, ꯂꯥꯛꯄꯤꯔꯣꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ." "ꯍꯣꯏ, ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩ ꯀꯧꯕꯤꯔꯛꯑꯒꯦ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯨꯝꯗ ꯊꯝꯃꯁꯤ, ꯕꯣꯔꯗꯤꯡꯗ ꯊꯝꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ." ꯁꯤꯂꯥꯅ, "ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯕꯅꯦ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒꯅꯦ ꯏꯆꯥ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯦ." ꯅꯤꯡꯊꯦꯝꯅ, "ꯍꯣꯏ, ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ." ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯟꯖꯨꯒ ꯁꯨꯁꯃꯥꯒꯁꯨ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯕꯒ ꯒꯦꯠ ꯍꯥꯡꯇꯣꯛꯄꯒ ꯆꯪꯂꯛꯄꯗ ꯁꯤꯂꯥꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯁꯤꯂꯥꯅ, "ꯍꯩꯃꯥ, ꯏꯆꯥ ꯑꯅꯤ ꯂꯥꯛꯏꯗꯅ." ꯁꯨꯁꯃꯥꯅ ꯑꯃꯨꯛ, "ꯍꯣꯏ ꯃꯃꯥ, ꯂꯥꯛꯏꯅꯦ, ꯂꯩꯁꯅꯥ ꯂꯩꯈꯤꯕ꯭ꯔꯣ?" ꯁꯤꯂꯥꯅ, ꯂꯩꯕꯅꯦ, ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ, ꯆꯪꯉꯣ, ꯏꯃꯥꯁꯨ ꯃꯔꯨꯞꯀꯤ ꯄꯩꯁꯥꯁꯦ ꯄꯤꯔꯨꯈꯤꯒꯦ, ꯏꯃꯥꯅ ꯍꯜꯂꯛꯄꯗꯅꯦ ꯁꯤꯡꯖꯨ ꯂꯩꯕꯤꯔꯛꯀꯦꯀꯣ." ꯑꯟꯖꯨꯅ, "ꯍꯣꯏ ꯃꯃꯥ." ꯑꯟꯖꯨ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯁꯃꯥꯅ, "ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯕ꯭ꯔꯣ?" ꯂꯩꯁꯅꯥꯅ ꯑꯃꯨꯛ, "ꯍꯣ, ꯍꯥꯏꯗ꯭ꯔꯁꯨ ꯆꯪꯉꯛꯑꯣ ꯑꯗꯨꯝ." ꯑꯟꯖꯨ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯟꯖꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯐꯣꯟꯒꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯝꯃꯤꯕ? ꯅꯣꯏꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯩꯕꯅꯦ, ꯀꯨꯏꯗ꯭ꯔꯤꯌꯦ." ꯁꯨꯁꯃꯥꯅ ꯑꯃꯨꯛ, "ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯥ ꯑꯗꯨꯗꯤ?" ꯂꯩꯁꯅꯥꯅ, "ꯀꯥꯏꯗꯩꯅꯣꯍꯦ, ꯐꯣꯟ ꯇꯧꯕꯒ ꯍꯩꯇ ꯉꯥꯏꯔꯤꯃꯦ." ꯑꯟꯖꯨꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯝꯃꯤ, "ꯑꯩ ꯍꯥꯡꯕꯤꯔꯝꯒꯦ, ꯑꯗꯨꯒ ꯇꯥꯛꯄꯤꯒꯦ." ꯂꯩꯁꯅꯥꯁꯨ, "ꯑꯁ, ꯑꯩ ꯇꯜꯂꯤꯗ." ꯑꯟꯖꯨꯅ, "ꯋꯥꯊꯤ ꯇꯧꯅꯨ, ꯐꯣꯟ ꯑꯇꯥꯡꯕ ꯐꯖꯕ ꯑꯃ ꯄꯥꯏꯁꯤꯜꯂꯒꯀꯣ." ꯃꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯐꯦꯁꯕꯨꯛ, ꯋꯥꯆꯞ, ꯏꯟꯁꯇꯥ ꯂꯣꯏꯅ ꯍꯥꯡꯉꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯟꯖꯨꯅ ꯌꯥꯗꯗꯅ ꯂꯩꯁꯅꯥꯕꯨ ꯐꯣꯇꯣ 4-5 ꯁꯠ ꯀꯥꯞꯄꯤ, ꯑꯗꯨꯒ ꯗꯤꯄꯤ ꯁꯠ ꯊꯝꯖꯤꯜꯂꯤ꯫ ꯁꯨꯁꯃꯥꯅ ꯂꯩꯁꯅꯥꯗ ꯄꯥꯏꯒꯗꯕ ꯃꯑꯣꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯥꯏꯅꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯃꯥꯒ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯇꯦꯕꯜꯗ ꯐꯝꯊꯗꯨꯅ ꯂꯩ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯂꯩꯁꯅꯥꯗꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ ꯐꯦꯁꯕꯨꯛꯇ ꯆꯪꯉꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯅ ꯅꯨꯡꯊꯤꯜ ꯍꯥꯡꯕꯤꯔꯝꯕꯅꯤ ꯐꯦꯁꯕꯨꯛꯇꯨ꯫ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ, ꯂꯥꯏꯛ, ꯀꯃꯦꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯏꯕꯗꯨ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡ ꯁꯥꯟꯅꯩ꯫ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛ ꯐꯖꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯤꯁꯟ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯔꯦ꯫ ꯂꯩꯁꯅꯥ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯐꯣꯇꯣ ꯀꯌꯥꯝ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯣꯟꯅꯊꯪꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯣꯟ ꯃꯌꯥꯗ ꯂꯪꯁꯤꯜꯂꯝꯃꯤ, ꯂꯥꯏꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ, "ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯁꯤꯂꯥ ꯍꯣꯕꯦ ꯐꯤꯗꯨ ꯁꯦꯝꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀꯁꯨ, "ꯅꯆꯥꯅꯨꯄꯤꯗꯤ ꯍꯥꯏꯔꯝꯃꯕ꯭ꯔꯥ?"
ꯑꯣ ꯊꯕꯛ ꯆꯠꯀꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯇꯣꯝꯕ ꯂꯧꯕ ꯆꯠꯀꯅꯤꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯈꯠꯂꯣ ꯆꯠꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯂꯥꯒ ꯅꯤꯡꯊꯦꯝꯒ ꯑꯗꯨ ꯉꯥꯟꯕꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗ ꯂꯩꯁꯅꯥ ꯀꯝꯗꯧꯔꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯟꯖꯥꯅꯤ ꯀꯤꯁꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯞꯅ ꯇꯞꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯑꯝꯃꯤ ꯀꯤꯁꯟꯅ ꯃꯦꯁꯦꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯤꯁꯟꯅ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯣ ꯂꯩꯁꯅꯥꯅ ꯌꯥꯅꯤꯌꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯀꯤꯁꯟꯅꯤ ꯍꯥꯏꯕꯁꯤ ꯀꯤꯁꯟꯅ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯊꯦꯡꯛꯌꯨ ꯀꯩꯒꯤ ꯊꯦꯡꯛꯌꯨꯅꯣ ꯅꯨꯄꯥ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯂꯩꯁꯅꯥ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯤ ꯀꯤꯁꯟꯗ ꯀꯤꯁꯟꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪ ꯀꯣꯏꯔꯗꯕꯅꯤꯀꯣ ꯑꯩꯅ ꯂꯩꯁꯅꯥꯅ ꯈꯪꯗꯦꯀꯣ ꯑꯩ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯩ ꯑꯋꯥꯕꯁꯦ ꯈꯔ ꯈꯪꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯌꯦꯅ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯈꯨꯗꯛꯇ ꯌꯥꯗꯧ ꯅꯠꯇꯦ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯩ ꯈꯟꯒꯅꯣ ꯍꯥꯏꯒꯤꯗꯦ ꯈꯜꯂꯛꯑꯣ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯑꯗꯨ ꯂꯩꯁꯅꯥꯗ ꯊꯣꯛꯂꯦ ꯂꯩꯁꯅꯥ ꯉꯩꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯀꯤꯁꯟꯗ ꯍꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯤ ꯀꯤꯁꯟꯅ ꯍꯣꯏꯑꯗꯤ ꯀꯩ ꯍꯥꯏꯅꯣ ꯍꯣ ꯌꯥꯔꯦ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯍꯔꯥꯎꯒꯦ ꯇꯧꯏꯀꯣ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯅꯔꯝꯕꯗꯒꯤ ꯂꯩꯁꯅꯥꯒꯤ ꯇꯨꯡꯗꯒꯤ ꯉꯥꯟꯕꯅ ꯌꯥ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯀꯩꯅꯣ ꯉꯥꯟꯕꯅ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯊꯛ ꯊꯛꯀꯠꯂꯦꯗ ꯉꯥꯟꯕ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯤ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯀꯩꯅꯣ ꯅꯪꯕꯣ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯃꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯃꯥꯒ ꯕꯕꯥꯒꯅ ꯂꯧ ꯂꯥꯛꯏꯅꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯉꯩꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯀꯤꯁꯟꯒ ꯀ꯭ꯂꯣꯖ ꯑꯣꯏꯅꯔꯛꯈꯤ ꯀꯤꯁꯟꯅ ꯅꯣꯡꯃ ꯂꯩꯁꯅꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯝꯃꯤ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯑꯩ ꯅꯪꯒ ꯃꯔꯤ ꯊꯝꯕ ꯄꯥꯝꯃꯤ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯔꯤ ꯊꯝꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯗꯗꯥ ꯂꯩꯁꯥꯕꯤꯗꯤ ꯂꯩꯁꯥꯕꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯉꯥꯛꯀꯗꯕꯅꯤ ꯑꯩ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯉꯝꯃꯣꯏ ꯀꯤꯁꯟ ꯏꯀꯥꯏꯅ ꯁꯣꯔꯤ ꯑꯩ ꯍꯥꯏꯔꯣꯏꯗꯕ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯂꯩꯁꯅꯥꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯗꯗꯥꯁꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯒꯦꯔꯥ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯤꯁꯟꯒꯤ ꯂꯣꯏꯅꯕꯤ ꯁꯣꯐꯤꯌꯥ ꯃꯄꯥꯝꯗ ꯑꯅꯥꯕ ꯌꯥꯎꯗꯨꯅ ꯂꯩꯔꯨꯕꯅꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯍꯣꯡꯂꯛꯏꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯩꯐꯝ ꯈꯪꯗꯦ ꯅꯣꯡꯃ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯁꯣꯐꯤꯌꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯂꯩꯁꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯕ ꯑꯗꯨ ꯊꯥꯅꯔꯝꯃꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯔꯦ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ ꯃꯥꯒꯤ ꯐꯣꯟꯗ ꯀꯤꯁꯟꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯝꯃꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨ ꯆꯤꯡꯅꯗꯨꯅ ꯂꯩꯁꯅꯥꯕꯨ ꯋꯥꯆꯞꯇ ꯕ꯭ꯂꯣꯛ ꯇꯧꯔꯝꯃꯤ ꯆꯨꯝꯅꯒꯤ ꯃꯦꯁꯦꯖꯇ ꯑꯁꯨꯝꯅ ꯊꯥꯔꯝꯃꯤ ꯂꯩꯁꯅꯥ ꯗꯗꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯆꯦꯆꯦꯒꯤꯅꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯗꯗꯥ ꯄꯥꯎ ꯐꯥꯎꯔꯛꯀꯦꯀꯣ ꯂꯩꯁꯅꯥ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯦꯁꯦꯖꯇꯕꯨ ꯉꯥꯏꯖꯕꯅꯤ ꯃꯥꯒꯤ ꯗꯗꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯍꯜꯂꯝꯃꯤ ꯂꯩꯁꯅꯥꯅ ꯗꯗꯥ ꯀꯩꯒꯤꯅꯣ ꯋꯥꯆꯞ ꯕ꯭ꯂꯣꯛ ꯇꯧꯔꯤꯗꯤ ꯅꯪ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯗꯗꯥ ꯉꯔꯥꯡꯈꯛ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗ ꯑꯩꯅꯁꯨ ꯋꯥꯏꯁꯦ ꯀꯩꯒꯤꯅꯣ ꯗꯗꯥ ꯑꯩ ꯉꯔꯥꯡꯗꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯗꯗꯥ ꯁꯥꯎꯔꯛꯎꯔꯥ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯆꯥꯛ ꯆꯥꯊꯣꯛꯎꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯗꯗꯥ ꯌꯥꯝ ꯋꯥꯏꯑꯦꯕ ꯐꯔꯦꯁꯦ ꯆꯦꯆꯦꯒꯤ ꯐꯣꯟꯅꯦꯗꯥꯏꯅꯦ ꯑꯩ ꯈꯥꯡꯉꯒꯦ ꯗꯗꯥꯒꯤ ꯐꯣꯟ ꯂꯩꯇ꯭ꯔꯤ ꯐꯥꯎ ꯋꯥꯔꯁꯨ ꯋꯥꯅ ꯀꯤꯁꯟꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯒꯦ ꯇꯧꯕꯒ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯄꯥꯏꯈꯠꯂꯤ ꯂꯩꯁꯅꯥꯅ ꯍꯜꯂꯣ ꯀꯅꯥ ꯁꯣꯐꯤꯌꯥꯅ ꯅꯪꯒ ꯈꯪꯅꯔꯤꯕ ꯀꯤꯁꯟꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯅꯦ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯅꯪꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯍꯥꯟꯅ ꯗꯥ ꯀꯤꯁꯟꯁꯦ ꯅꯨꯄꯤ ꯊꯤ ꯍꯥꯏꯕ ꯈꯪꯉꯝꯃꯣꯏ ꯅꯪ ꯊꯥꯖꯗ꯭ꯔꯒꯁꯨ ꯂꯨꯍꯣꯡꯕꯩ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯄꯨꯔꯥ ꯐꯨꯡꯕꯪꯅꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯑꯃꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯃꯛꯏ
ꯌꯥꯔꯅꯤ ꯏꯅꯝꯃ ꯌꯦꯡꯗ꯭ꯔꯁꯨ ꯂꯩꯁꯅ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯀꯤꯁꯟꯗ ꯃꯦꯁꯦꯖ ꯊꯥꯏ ꯗꯗꯥ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯀꯩ ꯎꯅ ꯎꯒꯦ ꯑꯉꯥꯡꯅꯦꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯀꯤꯁꯟꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯎꯔꯗꯨꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯀꯤꯁꯟꯅ ꯆꯦꯆꯦꯅ ꯅꯪꯒꯤ ꯅꯑꯣꯡ ꯌꯦꯡꯒꯦꯅ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯅꯪ ꯁꯥꯎꯔꯅꯣꯕ ꯂꯩꯁꯅ ꯀꯩꯁꯨ ꯈꯨꯝꯗꯦ ꯀꯤꯁꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ ꯗꯗꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯇꯧꯔꯛꯀꯅꯣ ꯍꯥ ꯗꯗꯥ ꯁꯥꯎꯔꯛꯆꯅꯤ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯛꯎꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯀꯤꯁꯟꯗꯨ ꯐꯣꯟ ꯀꯛꯊꯠꯂꯛꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏ ꯂꯩꯁꯅꯥꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯀꯤꯁꯟꯅ ꯁꯦ ꯗꯗꯥꯗ ꯌꯦꯡꯉꯛꯑꯣ ꯂꯩꯁꯅꯥ ꯌꯦꯡꯗꯦ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯂꯒ ꯀꯞꯂꯒ ꯂꯩꯔꯤ ꯀꯔꯤꯒꯤꯁꯨ ꯀꯞꯂꯣꯏ ꯂꯩꯁꯅꯥꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯀꯤꯁꯟ ꯑꯁꯦ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯁꯅꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯤ ꯀꯤꯁꯟꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨ ꯀꯛꯏ ꯂꯩꯁꯅꯥꯅ ꯊꯤꯡꯂꯝꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯈꯣꯡꯂꯛꯄꯗꯨꯗ ꯃꯦꯁꯦꯖ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯀꯤꯁꯟꯅ ꯑꯁꯨꯛ ꯆꯝꯖꯔꯕꯤ ꯅꯍꯥꯛꯁꯦ ꯗꯗꯥꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯜꯂꯦꯀꯣ ꯗꯗꯥꯁꯦ ꯄꯥꯞ ꯄꯨꯔꯅꯤꯀꯣ ꯂꯩꯁꯅꯥ ꯃꯦꯁꯦꯖ ꯑꯗꯨ ꯍꯟꯗꯦ ꯑꯗꯨꯃꯛ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯁꯨꯔꯝꯃꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯦꯠ ꯑꯣꯟ ꯇꯧꯏ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯁꯅꯥ ꯆꯪꯂꯒ ꯌꯦꯡꯉꯤ ꯎꯔꯦ ꯀꯤꯁꯟꯒ ꯁꯣꯐꯤꯌꯥꯒ ꯂꯩ ꯍꯨꯛꯅꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯀꯩ ꯇꯧꯒꯅꯤ ꯀꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯂꯩꯁꯅꯥ ꯀꯤꯁꯟꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯑꯩ ꯗꯗꯥꯒ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯀꯤꯁꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯒꯥꯔꯗꯦꯟ ꯑꯃꯗ ꯎꯅꯔꯝꯃꯤ ꯀꯤꯁꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯁꯤꯕꯣ ꯂꯩꯁꯅꯥ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯤꯁꯟꯗ ꯎꯠꯂꯤ ꯂꯩꯁꯅꯥꯅ ꯁꯤꯔꯣ ꯅꯆꯦꯁꯦ ꯍꯥ ꯁꯤꯔꯣ ꯅꯆꯦ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨ ꯊꯤꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯑꯩꯁꯤꯕꯨ ꯂꯥꯏꯗꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯁꯥꯟꯅꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯄ ꯀꯤꯁꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯎꯕꯗꯨꯗ ꯗꯗꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯂꯩꯁꯅꯥ ꯗꯗꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯌꯥꯝ ꯂꯥꯜꯂꯦ ꯗꯗꯥ ꯅꯪꯉꯣꯟꯗ ꯗꯗꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯩꯁꯅꯥ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯐꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯂꯣꯏ ꯗꯗꯥ ꯅꯪꯅ ꯄꯦꯟꯒꯗꯕ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯌꯥꯔꯦ ꯑꯃꯨꯛ ꯅꯧꯊꯕꯤꯔꯛꯑꯅꯨ ꯅꯨꯄꯥ ꯅꯣꯏꯒꯤ ꯇꯥꯁꯦ ꯑꯩ ꯄꯦꯜꯂꯦ ꯗꯗꯥꯒꯤ ꯏꯅꯝꯃꯅ ꯗꯗꯥꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯔꯛꯑꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯤꯌꯦ